Mayambu Kurumjari Basics Update na ngasisu anuba case ama puduna lakjari. Case asi luhungba nauringegi honeymoon chatpa matamda mihatti na hatok pikraba Raja Raghuvansi case ni. Raja Raghuvansi asi masagi chahi kungamapan suraba miyay amani. Mahaki apopagi mingna Asok Raghuvansi amadi apopagi mingna Uma Raghuvansi ni. Machin manaw nupa ahum amadi nupi amani. Raja Raghuvansi na nupa ahum asigi manungda khwaidagi iton bani. Raja Raghuvansi gi family asi Indiogi Sakarnagar hairiba mafum asida makoi silerami. Raja Raghuvansi na makoi gi family gi business Raghuvansi transport asi mahakna yengsilami. Hairiba transport business asi maru oina School amadi coaching institution singi satra satri singda bus transportation gi khudong chaba piba adugumba business amakagni. Hairiba business asi kumjali singani taretagi Raja Raghuvansi gi family na chalai rakhibani. Sonam Raghuvansi asi masagi chahi kungamari suraba miyai amakagni. Mahaki apokpagi mingna Devi Singha Raghuvansi aduga mamagi mingna Sangita Raghuvansi ni. Sonamgi machin manaw ani asi anini nupa ama nupi ama pasigi mamingna Gobin. Sonamgi mabung ni aduga sonamgi mabung Gobin asi nupi thire mahaki loina bigi mamingna Birisa aduga makhoi anigisu masa ani amasu leremi. Sonamgi family asi Indorda lakibasi kuidri masigi matungda kumjali singani kundagi hauduna maikagi company ama mahaki mabung Gobin na hogdoklami. Sonam family gi kogi pangthuiba tawriba business ase mangjil thaba business ama oirakhi. Sonam su graduate loiraba matungda MBA tawningi adubu mahaki family na yakide. Sonam gi family asi yamna conservative oiba family amaka oirami aduga Nupina yumgi thabak inkhang tawraga leigadabani haiba sisu Sonam gi family gi wakhalon amakangni. Sonam su makha taba kogi mahi masing tamdrabanina makogi family gi business asida yauksinduna mahaksu imung manungi mateng pangba haurakhi. Raja Raghuvansi amadi Sonam Raghuvansi anina ihan hana thengnakiba asi October gi tang ama kunjale singani kunga maridani makhoi lamdam madugi chatnabi amagi matung inna luhongba yaraba nupa nupigi akogi profile sing yauba marriage booklet ama kogi masigi mamingna Samas Parichoy Pustika haina khangnaba kogi booklet asi chahi khudingi hairibasi phongi. Hairiba marriage booklet asida Sonamgi family na Sonamgi profile happy amadi Rajagi family nisu booklet asida Rajagi profile happy. Raja Raghuvansi amadi Sonamgi family animak hana khangnakiba family amata nate adubu laibakta tamlamba haibaduni gi profile da changaga yengba matamda family animakna Sonam amadi Raja Raghuvansi ani ase luhongbase pamlami. Family animaknasu luhongnabagi sem saba horaklami. Luhongba si Sonamgi oinadi apamba oiramde. Masimagna luhongbagi matam fix tawraba kogi date fix tawraba matamda Sonamna mahaki apopi mamada haikibasi luhongba tarabadi madugi mahi afaba oiroi haiduna akanba wafam phawba thamki. Adubu kona thangda Sonam luhongba si tangai fadana maki luhongba si yabataki. Asumna family anigi yanabagi makapona May 13 2015 Raja amadi Sonam punsilai pun semki. Luhongba si yamna zauna pangthoki aduga family ani nasu harauba apenba haibada oisaki. May gi tang 13 da luhonglaba matung nupa mayumda Sonam numit marini May gi tang 13 12 13 phawba mahakse nupa mayumda leramnaba matungda mogi chatnabi amagi matung ina Sonam May gi tang 15 gi ayukta mapamda muklakhi. Mapamda laikraba matungda Sonamna mapureba rajabu ningthijana wari watai sanabide amadi thawai bidabagi mami taki. Luhongba nauringegi oirakliba phibam asagi wari sing Raja Raghuvansi na mahaki mama Uma Raghuvansi da wari lerami. Adubu ikang khangaudana Sonamna yamna thajadana rajada honeymoon chatnanabagidamak hairaki. Luhongba nauringei honeymoon chatpa haibasidi adumak chatnabi amani aduga Raja su koiba langba chingmanda chatpa se mahaki su hobby ama oiba maramna Sonamna hairakliba asida mahaksu harau yaki. Masigi matung May gi tang kunda Sonam mapamdagi Indiogi airport tamna lakhi
Rajasu mayumdagi family singda hairamlaba matungda chatnaba mayumdagi airport tamna laki. Raja Raghuvansina mayumdagi tholakhiba Megi tang kun asina magi su aroiba khongchat ama oiki. Sonam amadi Raja airport ta thengnaraga honeymoon gi khongchat ahanbada Guwahati da makhoi lamthungpham oiki. Guwahati yoraba matungda makhoina Kamakhya imagi mandir da changduna khurumjarami amadi Tongan ba akoigi Guwahati gi site ta yengba yaba mafam khara yenglaba matungda Megi tang kunga mathoi asida Shilongda Matay Manaw animak thunglaki. Balaji guest house hariba mafam asida makhoi ase lairami masigi matung tarakpada Shilong yora aba matungda Raja na pairiba akoigi mobile phone asi network nuaitabana maram oiraga maruoina imung manungdagi call torupagi wari watai sanaba se sonamgi phone asida wari watai sanarami imung manunggi maikidagi su sonamgi phone da makoigi chaliba journey adugi matangda awaningai gi wari kya share tawnarami masida thoidokna haitare yamna normal oina adumak wari watai sanaki masigi matung tarakpada kya ting hariba mafam masidagi makoina scooty ama wairaba matungda makoigi honeymoon gi khongchat asi makhatana chatpa horaki. Megi tang kunga humdoi asida sonam amadi Raja tourist guide ki matengalanana Nongren village da makoi laki. Raja gi aroibu oigadaba numid asida Raja gi mamana sonamda nungthilgi pung ama makhaimuk tarakpa sida call torukduna wari sanaki. Masida sonamna manimbokta hairambasi ngasigi ayuktagi karimata charatri aduga fumasida loan phawnadabagi problem su khara lei aduga coffee thakpa matamda su akogi coffee da yawriba sangomdagi isingna sarugna henbadagi coffee adu phawbada hundoklami aduna ngasi ayuktagi karimata charatri haiduna mahaki manimbok Raghuvansida hairami waterfall ama yengba chatlibani haiduna mahaki manimbok asida hairami. Masidagi pung ani tarakba dwaida call thamkraba matungda family members singa Raja amadi sonamga amuk hanna akogi paw phawnaba fangkide. Family singna call try hanjin tawrabasu sonam amadi Raja ga amuk hanna paw phawnaba fangkide. Masidagi family members singna missing report ama file tawki masidagi mathang paw pinaraba matungda Meghalaya police nasu khongul liba horaki. Paw phawnaba fangdana leiriba sonam amadi Raja Raghuvansigi khongul amata fangbangam-kide. Masidagi thaudo asi Megi tang kunga mangada national media da report tawnaraki. Transport businessman ama Indore dagi Shilongda honeymoon chatkhiba matai manaw ani mangkhre haidona report tawnaraki. Media gi report tawnarakpadagidi lebak sinba thungna paw asi tanaraki. Madhya Pradesh da leiriba family ani nasu moigi government da taksinduna Meghalaya government da Raja amadi sonamgi khongul libada mateng pangbinabagidamakta haijarami. Meghalaya gi government amasu bokhogi police ki maiki dagi su thaudok asigi matangda akanba mongda thibu humbagi thabuk chathare. Masigi manungchana Megi tang kunga tareta Raja Raghuvansina wairaga sisinaramba scooty adu Soharim hairiba mafam adugi cafe amagi manaktagi hairiba scooter asidi recover tawbangamki. Thang asida social media da su tongan ba post kaya comment kaya marum pinaraki. Mangkhiba matai manawgi khongun akanba mongda Meghalaya police na leading talagasi nongsu yamna kana suba weather yamna fattaba haibadu oiki adumoinamag Raja amadi sonam thibagi demuk chathariba search operation asidi lepa leitana local policing amadi NDRF fawba sisinaduna akanba mongda khongul leki. Search operation asida Raja gi mayamba Sachin amadi sonamgi mabung Gobinsu Shilongda latuna mangkhiba Raja amadi sonamgi khongul liba sida makoisu yauki. Asumna numit kyani sangna thibu humbagi thabak chatharakpa sigi manungchana haukiba jungi tang anida sathaba search operation asida Raja Raghuvansigi thawai yaudraba haksang wai sodong waterfall gi kogi lokshap amadagi kogi patha pumtharaba haksang oina fangki. Mafam asida angauba machugi furit ama Petra 40 medicine gi strip ama aduga mobile screen gi akaiba saru khara masu mafam asidagi fangki. Lenana leramliba haksang asi Raja Raghuvansini haiduna confirm tawkhiba asi Raja Raghuvansigi yet thangba pambomda magi maming da hakba tetu amadi mahaki khudang da siriba smart watch asina Raja Raghuvansini haiba kogi confirm tawki.
May Taramathoida Luhonge Aduga, May Kundagi, Honeymoon Chatkraba Matunda, May Kungomdoi Mapum Kangdan Liba, Raza Raghuvansi Sigi Hakchang, Jungi Tanganida Pangapasida, Kugi Power Sit Tuna Yana, social media da Sandutuna, Meghalaya Hariba Statasi, Touristingi Yamna Safe Oidaba, Mapum. Amani adugi status gi miyambu yamna phataba mong du uba kogi commenting mayam ama social media da pinaraki oiragliba film asida Meghalaya state ki oinesu yamna ijat sokpa yaba ama oibana maram moiraga Meghalaya government su dumina laikide special investigation team SIT ama semduna thodo asi matau karamna Hatkhiba haibadu possible oiba angle kudingmaktagi hairiba case asigi matangda Meghalaya police na thijinbagi thabak chathatki Raja Raghuvansi asiba haksang phangraba matungda mahaki haksang postmortem tawraba matungda mahaki haksang da sokpagi dak yamna leremki mafam anikak yamna sauna asokpa oiramki mafam singasi koki kogi maning thangba saruk amadi kogi mamang thangba saruk singasida thangumba mana yankibagi dak anikak yamna sauna lerembase postmortem gi report taki khangki Masigi makha tarakpada jungi tang marida Shilongdagi Rajagi thawai yaugdraba haksang indoor da puki family gi members singnasu aroiba mathong mangam pangthoki sonamgi mapasu su laikhidraba momak nupagi kogi aroiba mathong mangam ase yauba mahaki makogi family business adugi accountant oina leiba ras kuswa hagalonena Raja Raghuvansi gi aroiba mathong mangam ase yauba laki jungi tang anida nupa sigi haksang di fangle aduga mahaka loina chaminakiba mahaki nupigi haksang khongundi hojik phawba phangtri Rajagi mayamba sajinna Sonamasi Bangladesh border mayan pana maram moiraga mafam asidagi makoise kidnap kumba tawram gadra haiduna police ta mahaki wakhalon adu thamki sidasu natana Raja amadi Sonamgi family nesu Madhya Pradesh ki chief minister Mohan Yadav ka unaduna Tholiba case asi CBI da sinabina bagidamak taksinki case asigi matangda CBI da sinabina bagidamak tasu Madhya Pradesh ki chief minister Mohan Yadav na home minister Amit Shah da amadi mari lenaba miyoi singda bagi taksinki masigi makha tarakpada Meghalaya police nesu araiba pambai sizinaduna Sonam Raghuvansi amani Raja Raghuvansi na Shilongda lakraba matungda makoina leiramba hotel sing makoina waraga sizinaramba scooty koigi gari sing abadi makoina chalamba mafam sing aduda yamna kubna koigi thijinba horki masida case asigi tongan ba clue kaya marum phangba ngamki makoina Shilongda lakpagi koigi CCTV footage amada Raja amadi Sonamna hotel amada lakpa uki video asida uribasi Rajana hotel adugi staff singa wari watai sanaba amadi makogi luggage adudagi pochai khara lokthoknaba hotnabagi mamini Sonamsu mana lilakliba raincoat adu lokthokduna makoina thorukliba gari adugi toolbox ta hapsinki Sonamna mahaki mobile aduda kanagumba amada text thabagi mong amasu CCTV camera aduda yamna mayek sengna uba phangki hairiba thodosi mahaki mapuroiba Raja Raghuvansi ga khara lapnana Hatkhiba thong amakhangni aduga Sonam asi scooty aduda mahak mathanta phamlaga ungduna leiba haitare karigumba wakalam khanbagi mami amasu mayek sengna CCTV footage aduda koi uba phangki masigi matungda luggage adu hotel da thamlamlaba matungda Raja amadi Sonam scooty adu thoraga mafam adu thadokduna chatki adubu masida ngakliba amana Sonam nangasai toolbox da hapkiba raincoat adu I khara tairaga Rajagi thawai yaugdraba hakchangna leiramliba mafam adudagi kilometer tarumuk chatlaga hairiba raincoat asi police na thengnaki matau karamna hairiba raincoat asi mafam asida taramlibano haibasini makoina thaukiba scooty aduna Rajagi thodok thofamdagi kilometer 15 muk lapna leiba cafe magi manakta matau karamna leiramlibano haibasi wahang ama thoraki amaromda tourist singbu guide taunanaba leiriba Albert Pade na kogi phongdorakpa matamda Sonam amadi Rajaga nupa ahumga makhoi punna kogi leiminaba uki aduga Sonamna nupa ahum adugi nakalda leiba aduga Rajaga nupa ahum aduga Hindi language ta wari sanakibu ui haiba phongdoki adubu Albert na Hindi lona si phajana khangdabana maram oiraga makoina sanaribu wari adudi khangbangam haidana su makha taki Albert Pande na phongdoliba nipa ahum asina kana kanano haibasi khangdokpasu mathau taki police na
ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯅꯥꯝ ꯑꯃꯗꯤ ꯔꯥꯖꯥꯅ ꯊꯝꯂꯝꯕ ꯂꯒꯦꯖ ꯑꯗꯨ ꯊꯦꯡꯅꯈꯤ ꯂꯒꯦꯖ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯃꯗꯤ ꯂꯨꯍꯣꯡꯕꯗ ꯄꯤꯅꯕ ꯈꯨꯗꯣꯞꯁꯤꯡ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯃꯁꯥꯗ ꯌꯥꯎꯒꯗꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯃꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯒꯦꯖ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯞꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯥꯖꯥ ꯑꯃꯗꯤ ꯁꯣꯅꯥꯝꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯆꯌꯦꯠꯅꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯜꯕꯥꯔꯠ ꯄꯥꯟꯗꯦꯅ ꯍꯥꯏꯈꯤꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯔꯥꯖꯥ ꯑꯃꯗꯤ ꯁꯣꯅꯥꯝꯅ ꯁ꯭ꯀꯨꯇꯤ ꯋꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯋꯥꯏꯔꯝꯕ ꯌꯥꯏ ꯈꯟꯈꯤ ꯃꯁꯤꯃꯛꯁꯨ ꯑꯆꯨꯝꯕ ꯑꯣꯏꯈꯤ ꯁ꯭ꯀꯨꯇꯤ ꯋꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯥꯛꯆꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤ ꯃꯁꯤ ꯑꯀꯥꯁ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯁ꯭ꯀꯨꯇꯤ ꯑꯁꯤ ꯋꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯈꯤ ꯁ꯭ꯀꯨꯇꯤ ꯋꯥꯏꯈꯤꯕ ꯑꯀꯥꯁꯀꯤ ꯃꯁꯛ ꯈꯪꯂꯕ ꯃꯇꯨꯡ ꯑꯀꯥꯁꯀꯤ ꯈꯣꯡꯒꯨꯜ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ CCTV ꯀꯦꯃꯦꯔꯥꯁꯤꯡꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ 93 ꯁꯨꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯁꯤꯗ ꯁꯣꯅꯥꯝ ꯑꯃꯗꯤ ꯑꯀꯥꯁ ꯂꯣꯏꯅꯅ ꯅꯤꯄꯥ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯐꯨꯇꯦꯖ ꯑꯃꯈꯛ ꯃꯦꯘꯥꯂꯌꯥ ꯄꯨꯂꯤꯁꯅ ꯊꯦꯡꯅꯈꯤ ꯐꯨꯇꯦꯖ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤꯗꯤ ꯁꯣꯅꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯆꯠꯊꯕꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯄ꯭ꯔꯨꯐ ꯑꯦꯟ ꯏꯕꯤꯗꯦꯟꯁ ꯐꯪꯅꯅꯕꯒꯤꯗꯃꯛ ꯁꯣꯅꯥꯝꯒꯤ ꯀꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡ ꯃꯣꯅꯤꯇꯔ ꯇꯧꯔꯛꯈꯤ ꯃꯁꯤꯗ ꯄꯨꯂꯤꯁꯅ ꯊꯦꯡꯅꯈꯤꯕ ꯑꯁꯤ ꯁꯣꯅꯥꯝ ꯑꯃꯗꯤ ꯔꯘꯨꯕꯪꯁꯤ ꯑꯁꯤ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯒꯤ ꯍꯅꯤꯃꯨꯟ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯅꯤꯃꯨꯟꯒꯤ ꯆꯠꯂꯤꯕ ꯖꯔꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯄꯣꯁ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯝꯕ ꯊꯦꯡꯅꯗꯦ ꯀꯣꯜ ꯗꯤꯇꯦꯜꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯅꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯑꯅꯤꯈꯛ ꯃꯍꯥꯛꯀ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯔꯦꯀꯣꯔꯠ ꯑꯃꯈꯛ ꯐꯪꯈꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯝꯕꯔ ꯑꯃꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤꯅ ꯏꯟꯗꯣꯔꯗ ꯑꯣꯏꯈꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯁꯋꯥꯍꯥ ꯑꯁꯤ ꯉꯁꯥꯏꯒꯤ ꯁꯣꯅꯥꯝꯒꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯝꯕꯔꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯦꯘꯥꯂꯌꯥꯗ ꯂꯣꯀꯦꯁꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚ ꯅꯝꯕꯔ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯀꯥꯁ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯅꯝꯕꯔꯅꯤ ꯑꯁꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯗꯤꯇꯦꯜꯁ ꯈꯪꯕ ꯉꯝꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯨ ꯑꯦꯟ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯘꯥꯂꯌꯥ ꯄꯨꯂꯤꯁꯅ ꯑꯣꯄꯔꯦꯁꯟ ꯍꯅꯤꯃꯨꯟ ꯆꯠꯊꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯅꯕ ꯍꯣꯠꯅꯈꯤ ꯁꯣꯅꯥꯝꯒ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯝꯕꯔ ꯑꯅꯤ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯏꯟꯗꯣꯔꯗ ꯂꯣꯀꯦꯁꯟ ꯐꯪꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯖꯨꯟꯒꯤ ꯇꯥꯡ 9ꯗ ꯃꯦꯘꯥꯂꯌꯥ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯔꯥꯖ ꯀꯨꯁꯋꯥꯍꯥ ꯑꯅꯟ ꯀꯨꯔꯃꯤ ꯕꯤꯁꯥꯜ ꯆꯥꯎꯍꯜ ꯑꯃꯗꯤ ꯑꯀꯥꯁ ꯔꯥꯖꯄꯨꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯁꯤ ꯄꯨꯟꯅ ꯏꯟꯗꯣꯔꯗꯒꯤ ꯐꯥꯈꯤ ꯃꯈꯣꯏ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯖꯨꯟꯒꯤ ꯇꯥꯡ 9ꯒꯤ ꯑꯌꯨꯛꯇ ꯁꯣꯅꯥꯝꯁꯨ UPꯒꯤ ꯒꯥꯖꯤꯄꯨꯔ ꯄꯨꯂꯤꯁꯇ ꯆꯪꯖꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯣꯅꯥꯝꯅ UP ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯔꯥꯖꯥ ꯔꯘꯨꯕꯪꯁꯤꯒꯤ ꯃꯥꯗꯔ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯃꯔꯤ ꯏꯟꯗꯣꯔꯗꯒꯤ ꯐꯥꯔꯦ ꯑꯃꯗꯤ ꯃꯥꯡꯈꯤ ꯍꯥꯏꯗꯨꯅ ꯂꯩꯅꯔꯨꯕ ꯔꯥꯖꯥꯒꯤ ꯂꯣꯏꯅꯕꯤ ꯁꯣꯅꯥꯝꯁꯨ UP ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯣꯁ ꯑꯃꯗ ꯏꯔꯛꯈꯤ ꯄꯣꯁ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯗꯨꯅ ꯃꯦꯘꯥꯂꯌꯥ ꯁ꯭ꯇꯦꯠꯀꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯂꯧꯅꯔꯝꯕ ꯑꯗꯨ ꯃꯥꯌꯣꯜ ꯑꯃꯗ ꯄꯨꯡꯍꯣꯡ ꯍꯣꯡꯈꯤ UP ꯑꯃꯗꯤ ꯏꯟꯗꯣꯔꯗꯒꯤ ꯃꯦꯘꯥꯂꯌꯥꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯁꯣꯅꯥꯝ ꯔꯘꯨꯕꯪꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯔꯥꯖ ꯀꯨꯁꯋꯥꯍꯥ ꯑꯃꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯆꯠꯊꯕꯗ ꯆꯦꯟꯅꯔꯤꯕ ꯑꯅꯟ ꯀꯨꯔꯃꯤ ꯕꯤꯁꯥꯜ ꯆꯥꯎꯍꯜ ꯑꯀꯥꯁ ꯔꯥꯖꯄꯨꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯦꯘꯥꯂꯌꯥꯗ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯄꯨꯔꯛꯈꯤ ꯁꯤꯂꯣꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 9ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯃꯈꯣꯏ ꯑꯁꯤ ꯊꯝꯈꯤ ꯄꯨꯂꯤꯁꯅ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯔꯥꯖꯥ ꯔꯘꯨꯕꯪꯁꯤ ꯍꯥꯠꯈꯤꯕꯒꯤ ꯃꯔꯥꯜ ꯑꯁꯤ ꯁꯣꯅꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯔꯥꯖ ꯀꯨꯁꯋꯥꯍꯥ ꯃꯁꯥꯒꯤ ꯆꯍꯤ 10 ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯔꯥꯖꯥ ꯔꯘꯨꯕꯪꯁꯤ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯃꯔꯥꯜ ꯌꯥꯖꯈꯤ ꯄꯨꯂꯤꯁꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯁꯣꯅꯥꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯦ 11ꯗꯒꯤꯅ 13 ꯐꯥꯎꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡ ꯃꯦ 15ꯗ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯑꯁꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯄ꯭ꯂꯥꯟ ꯆꯠꯊꯅꯕ ꯑꯣꯏꯔꯝꯈꯤ ꯁꯣꯅꯥꯝ ꯑꯃꯗꯤ ꯔꯥꯖꯥ ꯔꯘꯨꯕꯪꯁꯤꯅ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯡꯕ ꯃꯇꯝꯗ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯟꯗꯣꯔꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯍꯥꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯌꯧꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯔꯥꯖꯥ ꯑꯁꯤ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈꯤꯗꯦ
Masigi matung tarakpadagidi Shilongda laki aduga sonam amadi rajana leiriba hotel aduga yamna nakna accused ahum asisu makhoiga leminaki. Masina takpadi Albert Pande tourist guide aduna takiba haikhiba wafam adu achumbani haiba asisu confirm tauki. Case asi horakpada sonamna rajada luhongba yakhiba adu raja hatlaba matungda mahak asi lukhrabi oirani. Madu oirabadi Ras Kuswahaga leminabada imung manungna sauraroi amadi manglik dosu leiraroi khanbadagi luhongba se tangai fadana yakhiba oirami. Sonamgi mamanasu Raska Sonamga mari leinei haiba khangi adubu Raspu mamak oina oibadi Sonamgi family na pamlamde. Police na thijilakpada masi masu khangba ngamki sathakhiba mihad ase contract killing ama natte masi mihad asi sathabada yauriba miyoi singna paisa phangnanabagidamak mihad asi sathabasu natte haibasi tasengnamakidi mihad asi marup amana marup amagi mateng pangbani haiba asisu khangba ngamki aduga Anand Kurmi hairiba nupa asi Ras Kasuwagi kajin amakaksu oirami. Mihad asi sathanabagi plan asi Ras Kuswahana sagatkhi aduga Sonam Raghuvansi su loktunaba asida yauki. Asumna mapuroibabu honeymoon laklaba matungda luhongbagi numit 12 suba numitta tamthina hatokpiki. Rasna Thoudosigi matangda hakthengnane yaudaba taragasu indoorda leiduna mihad asigi matangda plan tauki amari makoina chatpagi journey gi expenditure kudimak Rasna puthoki. Sathakhiba mihad asigi matangda East Khasi Hill District SP Vivek Shyamna phongdokhibada imung manung anina yanabagi makhapona raja amadi sonam luhonggadore ase khanglakpadagi February thadasu Ras amadi sonamna tamthiba plan amakhak toromi plan asi nupi ama sonamga song sada manaba ama hatlaba matungda masi mai thaduna hatoklaba matung sonamni haiba khanba yananaba masigumba plan amakhaksu tauki adubu makoina ahanba tauge haina khankiba plan adu mai pakide. May 23rd ki nungthil sonamna mahaki mamaga wari sanaraga phone thamkiba pung ani dagina pung anige minute taraga nipan phawbagi manungda mihad asi sonam amari accused ahum asina sathakibani. Bisal Chaholna ihan hana tungdagi Rajada attack tauki madugi matungda mamangtagi amuk thangumba athauba posak amana Rajada sohanki. Mahaki mapuroibana thawai kanjanaba hotnariba aduda sonamna yamna minungsi amata leitana hato o haiduna akasta hairaki haiduna interrogation chathaba matamda akasna wafam asi police thamlaki. Masa kanjanabagidamak yamna kanna honajaki adubu mariga ambaga lamba taunabada raja punchi pikhamnaki. Mihad asi chathaba loiraba matungda akaski purita I taibana maram oiraga sonamna toolbox da hapkiba raincoat adu lokthokduna akasta piki. Madudagi makhoi mari group photo ama kaplaba matungda tongan tongan balambida makhoi langnaki amadi akasna thodok thokpham adudagi khara chatlaga raincoat adu mafam aduda hundok lamkhibani. Masigi makha tarakbada sonamsu masak lotna Rasna indordagi pirakhiba burka adu setuna police bazar dagi Guwahati phawba taxi amada lakhi. Mihad asi sathakhiba makhoi ahumsu Guwahati da numittumaktada yauraki amasung sonamna megitang kunga mangada train da indoor yauraki. Sonamna indoor yaurakpaga Rasna mabu Dewa Gate area da oki aduga Ras amadi sonam asan baka amada leminaki. Adubu Raja Raghuvansigi case asi tarai taraiba case ama natabanina laibak wathok oiba case amasu oibanina makhoi ani punna leminaba haiba ase problem la ani khanbadagi Rasna taxi ama wairaga sonamasi UP da thadorakhibani. Loinana Meghalaya police nasu Thoudosigi khongul lirakpa matamda indorgi location phangkiba mafam aduda la aba matungda jungi tang nipan asida makhoi mari phaki. Makhoi mari phare haibagi pau tabadagi sonamsu upai leitabana mahaki mabung Govinda phone toromlaga mahak hingli haiduna hairamlaba matungda UP police ta mahak surrender tauki. Thokriba Thoudosigi matangda rajagi mayamba sasinna case asigi achumba sengwadu hena khangnanabagidamak mihad asi sathaba matamda kana kana yawi haibadu khangnanabagidamak narco analysis test tawbiyu haiduna phongdoki. Rajagi mama Umana
Somagi mamada ras amadi sona mari lene haibasi khangna losinduna thammi haiduna pendabu wafum phaw phongdoki Meghalaya ki state bu mingchat thien bayaba case asi subnatagi numit taraga taret nida mihat pasing Meghalaya police na puthoki Indore da leriba rajagi family na Meghalaya police amadi Meghalaya ki state ki miyam da makoina hana khaluba makoina hana lana lawriba sing adu ngakpinabagi damak Meghalaya ki state police amadi Meghalaya ki miyam da apology tawraki Kumjali singani kunga manga sida skumba tongan ba case sing yamna thokre maruina mirut case muskan amadi mahaki nungsinabu nupaga lonena mahaki mapuroiba sibu halaba matungda drum da hasilambagi case amadi Haridawarda ritu amadi mahaki partner na mahaki mapuroibabu tamthina hatkibagi case asigumba thodok sing chaliba sahi lisingani kunga manga asida luhonglaba matungda magi nupabu Mahaka aron ba mari lenaba nupagi hakandagi mapuroibabu tamthina hatkibagi case handagi sahi asida yamna toina thengnari makata na miyamna channel asidagi crime ga mari lenaba update sing taba phongbinabagi damak channel asibu nungsibiduna like comment subscribe tawbiramu amadi crime ga mari lenaba case sing taviningba leiba taragadi comment section da thambiramu mayambu amukka hana khurumjari